Meghalaya-Bangladesh ki ngamkai paring da lairiba Meitei khul Bholaganj ta lairiba Meitei singna ngasimak awaba khudong chadaba kaya mayoknari. Bholaganj pu Meghalaya government na Meitei khul amani haina recognize tawbiyo haina khunja singasina thamlakle. Hiramasida Impact News ki akanaba report ama. Bholaganj Leibak asina ningkha tamdringai mamangdagi hauna leiraklaba Meghalaya amadi Bangladesh ngamkhaida leiba Meitei singna khundaba mafam amani Silongdagi chaurakna kilometer 135 lapna leiriba 26 Sela constituency ke manungda leiba khul asida Meitei yumnak taraga humdoi yum kunga manga leiri khul asida Manipur ki chief minister Nongthombam Viren ki mityeng makhada Kairao Kendra gi BJP ki MLA oibata natana PDA ki chairman oina thausu puriba Laurembam Rameshwar Meitei na luchingba team amana hakthengna chatuna yengsingki khongchat adugi sharuk ama oina MLA Laurembam Rameshwar na khul asigi khwaidagi ahal oiraba Nongmaithem Bogendra Bholaganj Meitei Development Society ki general secretary Khongban Tabam Kulajit yauna khul asida leiriba mioi singa unaduna khunja singgi apam pamdagi matangda khanaki MLA gi maikaidagi khunja singna sizinanaba khudai amadi fanek loinana jananeta hijam irawot ki photo ama khudol tamki khongchat aduga mari leinana MLA Laurembam Rameshwar na hai Bangladesh ki ngamkhai paringda yamna thapna khundariba Meitei khul Bholaganj asigi yamna nungshiba amana khul asida Meitei gi oiba lining laishon chatnabi ngakna thamliba asini khunja singna thengnariba awaba khudong chadaba amadi apamba ayambadi khangle yumda hek yaubaga chief minister ga tanaraga kari tawba yai haiba khanaraga pangba yaba mateng pangani Meghalaya government amadi Manipur government ke afaba mari ama leibana Bholaganj ki khunja singna apamba sing oithokani haibagi thazaba chauna lei Bholaganj ki khunja sing asina karigumba lakadoriva sangai festival asida lakningba leirabadi lemna lakpa yanaba state government na sem sagani haina MLA asina fongdoki ai lakchai sumaron onom chimisana jukara mahum se tariba Meitei singi hakar awar passing nataga thangnariba saka sale hainingba ongoni makado angnabagi hatara du jayamba amangda pawhi bole du sumaron lakchabani jaga se lariba koi Meitei yungak kun manga hariba singa je kari mhatak laiba November tang kumate hogudreba sangai festival je sida lakpining bole gadi sakana noi lakpagi koi lebam chamam pigani haina ilamdai da tourism director masamana takpe pole karim laning bole gadi mai ben sing halaman sing sangai festival yaw lakpi habi han makda ai thamdaga afam asida lai Meitei singi de laiba Meghalaya government kitang yengbi watpagi wari wena khoi ngangi mi sing tobi simai nungaite du oram sim misana suda aiba Meghalaya sarkar hajara kanda pangya mateng ma ipana hono jaga habi ma simasi thamjaga Bholaganj Meitei Development Society ki General Secretary Khongban Tabam Kulajit na hai Bholaganj khul asi chahi yamlaba khul ama oiraga su ngasi fawwa Meghalaya government na masak khangba khul amadi oidri yamna kanna hotna javadagi khul asida leiriba mioi sing voting right fangle election matamda vote khombadi lai masigi matungda nongmata fawwa lakte khul asida leiriba miyamda state amadi central government ki makhada piriba chawkhat thaurang ki oiwa khudong chaba amatta fangdri ngamkhai paringda leiba lairaba pupang sudaba khul ama oibana khunja singi wakana amatana tabidri Bholaganj pu Meitei khul ni haina Meghalaya government na recognize tawhanba amadi state asigi rightful citizen ama oina state government ki makhada piriba khudong chava sing phanghanningi Manipur government na karigumba Meghalaya government da wafam asigi matangda khara takna birabadi oithokpa yabage khudong chava lei haina kulajit na thamlakli khudong chaba phangbai di kaino khudong chaba dudi voter id card phange adudi okoina try to badai phangbani moina ko help to banate okoina chen ba dei chei chaba dagi pot phanga phanga tania asi ipu se jeng chei 90 jore chei 90 da phangba tangai ra ini jeng anirak ta vote thapi ado khanna jeng hoji chei ke amatung da phangai nai vote ki di problem lei dise sigal lei bagi mane khasi singna moigi sigal lei riba local khasi singna jamna dujana facility pining de Manipur da leiriba khasi singduna pangba facility pangba dumaina khoisiga adugi 10% bau phangde apamba di kaina ahanba da leibagi pudongja lam karigumba khoida siga government to government wadi sanaraga khoiba leiriba khoidi jumna kun manga khatani jam government na towning adi towbajai khoibu help towning adi tibajai government to government wadi sanaraga adugi facility khoibu tibanga madi
ꯌꯥꯝꯅ ꯕꯦꯁ ꯑꯣꯏ Bholaganj ꯂꯩꯕꯤ ꯆꯍꯤ ꯃꯔꯐꯨꯔꯣꯝ ꯁꯨꯔꯕꯤ ꯅꯣꯡꯃꯥꯏꯊꯦꯝ ꯑꯣꯡꯕꯤ ꯀꯨꯁꯨꯝꯅ ꯍꯥꯏ ꯈꯨꯜ ꯑꯁꯤ ꯃꯃꯥꯡꯗ ꯃꯤꯁꯤꯡ ꯌꯥꯝꯅ ꯇꯥꯕ ꯈꯨꯟꯖꯥꯎ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯃꯤ ꯕꯣꯔꯗꯔ ꯄꯔꯤꯡꯗ ꯂꯩꯕꯅ ꯍꯨꯔꯥꯟ ꯆꯤꯟꯊꯤ ꯀꯟꯕ ꯊꯕꯛ ꯁꯨꯐꯝ ꯅꯣꯝꯐꯝ ꯂꯩꯇꯕꯅ ꯃꯤꯑꯣꯏ ꯀꯌꯥ ꯈꯨꯜ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯁꯨꯝ ꯆꯠꯅꯈꯤꯕꯅ ꯉꯁꯤꯗꯤ ꯃꯤꯑꯣꯏ ꯈꯔꯈꯛ ꯑꯁꯤ ꯂꯩꯍꯧꯔꯤ ꯃꯐꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯆꯥꯅꯨꯄꯥ ꯃꯔꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯃꯒꯤ ꯃꯆꯥꯁꯤꯡꯒ ꯂꯩꯃꯤꯟꯅꯔꯤ ꯕꯣꯂꯥꯒꯥꯟꯖ ꯅꯠꯇꯅ ꯈꯨꯔꯤꯈꯜ ꯕꯥꯏꯔꯣꯡ ꯀꯣꯏꯂꯥꯘꯥꯠꯇ ꯃꯤꯇꯩ ꯈꯔ ꯇꯥꯔꯤ ꯕꯥꯏꯔꯣꯡꯗ ꯃꯤꯇꯩ ꯃꯁꯤꯡ ꯍꯦꯟꯅ ꯇꯥꯏ ꯕꯣꯂꯥꯒꯥꯟꯖꯇ ꯂꯩꯔꯤꯕ ꯃꯤꯇꯩ ꯅꯨꯄꯤꯁꯤꯡ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯉꯥꯛꯅ ꯆꯠꯂꯤ ꯈꯨꯜ ꯑꯁꯤꯗ ꯃꯅꯤꯄꯨꯔꯗꯒꯤ MLA ꯔꯥꯃꯦꯁꯣꯔ ꯂꯥꯛꯇꯨꯅ ꯑꯋꯥ ꯅꯨꯡꯉꯥꯏ ꯍꯪꯕꯤꯔꯕꯗ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ ꯃꯍꯥꯛ ꯏꯝꯐꯥꯜꯗ ꯑꯃꯨꯔꯛ ꯂꯥꯛꯂꯝꯃꯦ ꯃꯍꯥꯛꯀꯤ ꯃꯆꯥ ꯃꯁꯨꯁꯤꯡꯗꯤ ꯃꯅꯤꯄꯨꯔꯗ ꯑꯃꯨꯛꯇ ꯆꯠꯇ꯭ꯔꯤ ꯃꯁꯨꯁꯤꯡ ꯃꯅꯤꯄꯨꯔꯤ ꯂꯣꯟ ꯉꯥꯡꯕ ꯍꯩꯇꯦ ꯍꯥꯏꯅ ꯀꯨꯁꯨꯝꯅ ꯊꯝꯂꯛꯂꯤ ꯆꯍꯤ ꯀꯌꯥꯃꯨꯛꯇꯤ ꯁꯨꯔꯦ ꯍꯥꯏꯐꯦꯠ ꯈꯪꯕꯗ ꯑꯩ ꯑꯥꯀꯥꯁꯇꯗꯤ ꯑꯗꯨꯝ ꯄꯥꯕꯗꯗꯤ ꯃꯔꯐꯨ ꯁꯨꯔꯝꯃꯗ꯭ꯔꯥ ꯁꯤꯗꯩꯁꯤꯗ ꯏꯆꯥꯅꯨꯄꯥ ꯀꯌꯥꯅꯣ ꯍꯧꯖꯤꯛ ꯏꯆꯥꯅꯨꯄꯥ ꯀꯌꯥ ꯏꯆꯥꯅꯨꯄꯤ ꯀꯌꯥ ꯂꯩ ꯏꯆꯥꯅꯨꯄꯤ ꯑꯃꯇ ꯏꯆꯥꯅꯨꯄꯥ ꯇꯔꯨꯛꯇꯩ ꯑꯃ ꯁꯤꯈ꯭ꯔꯦ ꯏꯆꯥꯅꯨꯄꯤ ꯑꯃ ꯑꯗꯨꯒ ꯑꯗꯨꯒ ꯏꯁꯨ ꯀꯌꯥ ꯂꯩꯔꯦ ꯂꯣꯏꯅꯃꯛ ꯅꯨꯄꯥ ꯃꯉꯥꯁꯤꯃꯛ ꯂꯣꯏ ꯃꯌꯨꯝ ꯃꯀꯩ ꯄꯥꯜꯂꯕꯣ ꯄꯥꯅ ꯂꯣꯏꯅ ꯏꯁꯨꯔꯦ ꯏꯁꯨꯔꯦꯕ ꯏꯁꯨ ꯉꯥꯛꯇꯅꯦꯕ ꯁꯤꯒꯤꯁꯦ ꯑꯁꯤ ꯏꯁꯨꯅꯤ ꯑꯗꯩ ꯑꯇꯩ ꯁꯤꯗ ꯂꯩꯔꯤꯌꯦ ꯂꯩ ꯏꯁꯨ ꯉꯥꯛꯇ ꯄꯨꯟꯅ ꯍꯧꯖꯤꯛ ꯌꯨꯝꯁꯤꯗ ꯃꯤ ꯀꯌꯥ ꯂꯩꯔꯤꯒꯦ ꯑꯩ ꯌꯨꯝꯁꯤꯗꯗꯤ ꯑꯩꯈꯣꯏ ꯍꯅꯨꯕꯒ ꯑꯩꯒ ꯑꯗꯩ ꯏꯆꯥꯅꯨꯄꯥ ꯑꯐꯥꯒꯤ ꯍꯩ ꯑꯁꯤꯂ ꯑꯇꯣꯝꯕꯤ ꯃꯆꯥ ꯃꯧꯒ ꯂꯩꯔꯤꯕ ꯕꯣꯂꯥꯒꯥꯟꯖꯄꯨ ꯃꯦꯘꯥꯂꯌꯥ ꯁ꯭ꯇꯦꯠꯅ ꯃꯁꯛ ꯈꯪꯕ ꯃꯤꯇꯩ ꯈꯨꯜ ꯑꯃ ꯑꯣꯏꯍꯟꯅꯕ ꯍꯣꯠꯅꯕꯗ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯃꯤꯠꯌꯦꯡ ꯆꯪꯕ ꯆꯪꯏ ꯈꯨꯜ ꯑꯁꯤꯅ ꯉꯁꯤ ꯐꯥꯎꯕ ꯃꯤꯇꯩ ꯂꯥꯏꯅꯤꯡ ꯂꯥꯏꯁꯣꯟ ꯉꯥꯛꯅ ꯂꯩꯔꯛꯂꯤꯕ ꯑꯁꯤꯃꯛ ꯌꯥꯝꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯊꯧꯒꯠꯅꯤꯡꯉꯥꯏꯅꯤ ꯈꯨꯜ ꯑꯁꯤꯒ ꯃꯅꯤꯄꯨꯔꯒ ꯑꯆꯦꯠꯄ ꯃꯔꯤ ꯑꯃ ꯁꯥꯒꯠꯅꯕ ꯃꯅꯤꯄꯨꯔ ꯒꯚꯔꯟꯃꯦꯟꯠꯅ ꯍꯣꯠꯅꯐꯝ ꯊꯣꯛꯏ ꯀꯦꯃꯦꯔꯥ ꯄꯥꯔꯁꯟ ꯄꯤ ꯕꯣꯕꯣꯒ ꯂꯣꯏꯅꯅ ꯚꯛꯇ ꯇꯧꯔꯥꯡꯕꯝ ꯑꯃꯗꯤ ꯃꯣꯃꯣꯀꯥ ꯁꯂꯥꯝ ꯕꯣꯂꯥꯒꯥꯟꯖ